Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Loktak Patta Mega Tourism Project paikhanabagi matangda Mukhyamantri Nongthombam Birenna Asian Development Bank ki mihutsinga unaduna khanaba haukhre Namphai village ki sip hatpada senariba mioi ahum adu leikhidraba sip adugi masanpa thokpa ngaktani hairi amasung leibak asigi 13 suba rashtrapati gi mikhal July 19 da pangthoklagani Loktak Pat amasung masigi akoibada malem thaki tourist spot ama semgatnaba Rajya Sarkarna akanba thabak paikhatle Mega Tourism Project amadi Loktak Lake Master Plan semgatnabagidamag Asian Development Bank tagi asoba senpham ama lauthanaba honari masigidamak Mukhyamantri Nongthombam Birenna Sabhapati oiduna Asian Development Bank ki mihusinga mifam ama ngarang pangthokre Namphai village ki sip hatpada senabani haina pharaba mioi ahum adu leikhidraba sip asigi machanupa thokpa ngaktani hairi Imphal dangarang paumisinga unaba amada ADGP Training and Law Clay Khongsai na hai haujikmaki oina sapsaba manam khangba ngamdrabasu village sip oibagi matangda imung manunggi oina yenaba lei haibadi khangba ngamle khulasigi sip oifam thoi hairiba mioi adu sahi tare lomta ngairiba angang oiba maramna leikhidraba sip aduna caretaker oina puhanbani haiba phawbadi khangba ngamle leikhidraba village sip Zilhem Khongsai Tha sigi taruki numidang pung 13 makhairom tarakpa matamda masanupa thokpa mioi ahum aduna nongmaina kaptun halambani DIPR na tha khudingi phongba se phong Manipur today IPR Mantri Dr Sapam Ranjan ngarang Imphal da phongkhre thoramdu da wangang buda Dr Ranjan hai miyam da ipau phanghana ba hona bada DIPR na loriba thodang asi yamna chawi maramaduna bibhag asi matamga chunaba maong da semgatna ba honari Masigi mathakta jila khudingmakta hangdokliba District Information Center singi award pa infrastructure sing semgatnabasu honaragani masigi damak thabak lokhatpa honanaba mari lenaba official singda award apa singi akupa warol pikhalnaba khanghankhre haksangi phibam mima nadraba angang sing mahima sing tamba ngam nabagi damak Zonal Education Office District Project Office Samagra Shiksha Kakchingna Sip Medical Officer Kakchinga khusamnaduna jila asigi manungda leiba sahi taruktagi 19 phawbagi haksangi phibam mimanadraba angangsingi nongmagi oiba medical assessment camp amangarang ZEO Kakching office manakta leiba practicing junior high school da pangthokre camp aduda angang yangkhai henbana sarugyakhi thoramduda ZEO Kakching wai asaubana angangsingda wheelchair hearing aid amasung white can stick na singba yanthokhi Barmi compost sembagi training amangarang hairo kendagi thoksom village da pangthokre Thawai Farmers Producer Group nongpok lorembamna paikhatpa jai kisan jai lobuk maikai panglasi haiba mission gi makhada pangthokpa training aduda akhanga hisingna mataw karamna tinthok yoklaga leibak lehau semgadagi haibagi matangda lomi singda khanghanki punna training kunlomna training aduda sarugyakhi Posterior Hockey Academy Manipurna grassroots amasung sahi 13 makhagi sanaroi singi coaching Kuman Napak Estrotap Hockey Stadium da tha sigi 13 dagi numit khudingi ayuk pung 5 dagi 3 phawba pangthokpa horagani hairi Manipur dangarang COVID ki anoba case ama thengnare rajya gi haksel bibak ki serol amada hai ngarang COVID ki sample humphumanga test tawbada ukhrul dagi mioi ama positive oiba thengnakhi positive oibagi sang sada ama dasmik mangani hairiba matam asida leina asina naba mioi ani naba phagalakhi hauzik active case ama khakta ngaire Tabiriba pawase kasban Imphal dagini Leibak sigi 13 suba rashtrapati khanaba mikhalgi matam Election Commission of India nangarang lauthokre New Delhi da mikhalgi matam lauthokladuna Civil Election Commissioner Rajiv Kumar na hai mikhalasi mathang thagi 19 da pangthokani mikhalgi notification June 15 da thokani mirep se pisin bagi aroiba matam tha sigi 18 ni scrutiny mathangi numita pangthokani vote masing July 19 da thigani Rashtrapati Ramnath Kovind Rashtrapati oibagi matam tha sigi 13 da loire mikhalasi pangthoknabagi damak Election Commissioner sem saba pumnamak loire Rajya Sabha ki Secretary General na mikhalasi gi returning officer oigani Mikhal Parliament House da pangthokani punna elector lising mari chanipan supna mapan na mirep singi maraiba klep kani
मखोइसिंग अदुदी MP सट्रेट हुंबुद्रा तरुक अमदी MLA लिसिंग मरी सुमना कुंट्रा हुंदोइनी अपुनबा वोट की वैल्यू लाख 10 लिसिंग मरफु तरुक समरी कुंट्रा माथोइनी ngasi phongba pause singi maroiba pausingi damak haujek ngangom kiran leire kiran thagchari nganthoi forest amasung revenue department ki official singa mukhyamantri ga mifam pangthokibagi pau namphai village ki chip hatpada chenaba miyosing phagat khiba amasung wathok oiraba makti haukip kumari leno pausingna ngasi phongba pause ayambada maroiba pausing oina phongnari sanalaibakta official politician khar kayana manipur losilambani lenga ki thabak tawrabadi phuruk ki interest ta thabak tawroi si haiba chief minister ki wafamna ahan headline tawri manipur da lanai gi di addiction center ahumkhak authority da register tawri state ki oiba rehab center singi kanglon sem ba hore haiba NGO tong gi wafam amana pausia sigani sub headline tawri Mark Haukip Court Complex da nupi singna fanek na kup na wa tana kre haiba pau amasu photo ga kona na pau sia sigi ahan lamai da phongli naharul gi thodang da CM na forest revenue gi official singa mi phom pang thokre ek ki wang ma da thabuk toromba official sing jail da thamgani haiba chief minister gi wafam na ahan headline tawri Manipur Central Jail sajiwa gi SP in charge suspend tawkre haiba pau amana pau sia sigani shu headline tawri Mark Haukip terror funding amadi forgery case to Chennai haiba IGP gi wafum amasu pausia siga hanba lamai de phongli Sangai Express Manipuri da July 19 da President ki Mikhal Pangthuk kadori haiba pauda headline tawri Pongna phamda Revenue amasung Forest Department ki aranba thong kaya da CM yamna saukre responsibility fixed tawduna action lakut kani haina officer sing da khangan kre haiba pauna an headline tawri Village hatpadas chenabani haiba mi ahum phare haiba pau amana pauche sigi ahan lamai de phongli huyelan pauda MLR amasung LR Act ningthijana chana hanana bakhanakre forest amasung revenue gi lamsingda amadi dakchitha pibada chayet nabu yaure haiba siamgi wafamna ahan headline tawri contractor oiramba IMC gi ex corporator gaidon police na phare haiba pau amana pauche sigani sub headline tawri Iraibakta department khargi asoiba thauchanna yaraldagi naharup local phawba isau thonduna pat ole haiba pauna ahan headline tawri niyamlana longgi pata pibra chanaba sing cherak pigani official pukchal sena thabuk tawsi haiba paw amana pawsia sigani suba headline tawri Imphal Free Press ta lam lejidaba encroacher singbu khundalaita hangani aranba tawba revenue gi officer singda chief minister Kiran akan warning tokibagi pauna ahan headline tawri So Express English ta Mark Haukip ki bank transaction singi matang da kup de yangshili haiba IGP tempting asang bagi wapamna ahan headline tawri People's Chronicle da accident toina thokliba thongi pibam works mantri govinas konthok jumna yangshin khibagi paun headline tawri Manipur Mail da chief minister na official singda thamoi sena thabuk tawnana bakhangan khibagi pauna ahan headline tawri Ganfu Mail da Rani Gaidin Liubu Karem kathaina khiba Mark T Haukipu ahak paserak pigadabani haina Kabui Mothers Association na court complex to Kongjang Junction ki bagi pauna headline tawri Tamenglong Times ta NNPGs amasung UNC na nagawa thoki matang da mifam pangthoki bagi pau amasung India ki president ki Mikhal July 19 na pangthok lagani haba pauna headline sing oiri Hills Hornbill Express ta Namphai village ki chip hat ki badu phamuna bagi oiramba yai haina police na phongdoki wafam na headline tawri Masona Thar amasung Nisin Tuhil to the Election Commission of India na Bharat ki President ki Mikhal July 19 na pangthok lagani hana lautok kre haba pauna headline tawri Nganthoi Thagatsari Kiran aroibada maroiba pau amuk hanna Loktak Patta Mega Tourism Project paikhanabagi matangda Mukhyamantri Nongthoma Birenna Asian Development Bank ki mihut singa unaduna khanaba haukhre Namphai village ki sib harpada senari be miyo ahum adu laikhidraba sib adugi machanupa thokpa ngaktani hairi amasung leibak sigi 13 suba rashtrapati gi Mikhal July 19 da pangthok lagani pauloi jare